Tungan social media ki maru oiba paw khara miyam da share tawjake drug Lalonba Singna India Myanmar ngamkhaida drug chatpa yaba tunnel semlambe thengnare ngamkhai lana drug Lalonba ki thabak thingnaba security na akanba thabak sing lokhalabasu idau nauna thengnaba thoktok amagi matungina India amasung Myanmar gi ngamkhaida drug Lalonba Singna drug ama chatpa yaba tunnel semkatpa thengna khre hairi Directorate of Revenue Intelligence DRI na Assam amasung Tripura da chathaba operation amada methamphetamine tablet kg kuntragani thoi phagat pangam khre hariba drug adu lupa koti kuntragani thoi romgi oigani case adu mari leinana mi ahum su phare hairi thas ki tara mapanda DRI na Assam ki Kasar district ki Dorban market ki methamphetamine kg kungataruk phaki hariba polam sing adu Mizoram phawrga Myanmar gi India tamna puslakpani hairi khundrapam kendra manung sana laiba wairi da sakangdaba singna mioi ama nongmaina kaptuna halam le hairi mioi asi masak maming khangba ngamdri mahakpu kanana kari maram gi damakta halam libono haibasu sengdorokpa laitri nakal amoromda saram sat papomi nabi masanupi bu namduna yumban mari thamba ngamba Hemam Johnson Elias Nanau Elias Mani kobu mioi ama UNNM na Sibagi Cheirak PIKHRE hairi makha tarakpa update ta mak ta khakta yenglaga mahiroi sing grade leblamba adu talent da yenglaga leblaga ni haina bosem no phongdokre Mahiroi singi hai singba grade exam ki mark khakta da yenglaga leblamba adu New Education Policy NEP 2020 lakraba matung hojikti talent da yenglaga mahiroi singi grade leblaga ni haina Board of Secondary Education Manipur Bosem ki Secretary S Jitelana phongdokre US da leiba Los Angeles City da lanmai sakpadagi amangata kaya thoktuna mioi la kaya awaba mayong khiba adugi seina koktringai da ngarang amuk hana nahona na Los Angeles ki awang thangba sarukta lanmai amuk sakpa horakle hairi